Manipuri Muslim gi khunung lon ani suba saruk paurau pautak apangba na janat kate ai ba masung khonjenda Azad Komol Manipuri Muslim gi khunung lol haibati folklore da masagi oiba top topa saktam leijai Zati asigi masagi khunung isai parman panthai paurau phunga wari na singba folklore gi khunung lol gi masak sing asida Zati asigi asengba masak haibati masagi matik magunga sagona duna yauchei phunga wari amatang lokhatuna yengsi apangba janat kate Aikoina naha oiringaidagi hauna wahai pareng asi yamna toina ahal lamansingi machindagi taba paurau oina thengnarakhi masa masu singda karigumba warak watemba oina natraga pautak oina thabak thauram natraga wathok thodok singa chanana paurau ase yamna toina hainarami thoigumsung awabadi asingba gya loksingna thallaba parman panthai paurau nu singba se haujiki mirol na kaya si nakhidre thausa nakhidre asina maram oiraga khununglon sing ase ngasi musilakpani paurau asigi phungawari amasu leiramgani haiba se aikoina mamangda khalude high school tamlingaida lilong haureibi ki maulana waja turab ali na gyalok singna pik thanba wari kaya libi khiba singi marakta noma phungawari asisu liduna tahanbikhi wari asigi saurakpadi phaijaw koba nukhrabi macha ama leirammi mahakna taujaruba thabak thoram amata mapa isa chanadabadagi mai ipak paklamde aroibadadi mahakna ningba kairaba mi haibadu oiraduna thabak thara kari mata taudana phamduna leirammi mama nukhrabina khanba makai khaluraga machabu maming yamna chatpa lamboiba Allah wala fakir amagi manakta chatnanaba mahaki pautak lorunaba tharammi Mamagi wafam masi taraba matungda faijawna poyom yapi puduna khongchandorakli mahaki khongchatki ahanwa numitti mahakna jangal ama thingnarami mahakna numit tadringeda jangal ado lanthokna ba haiduna thuna yangna chalakpada jangalgi mayai chabuk maktada maraibak thibadi kaijaw amana mahaki lambi thalammi faijawna kaijaw adu ubada yamna kina mahaki khongchat adugi maramdo kaijaw aduda tahanbada kaijaw aduna mahakpo hatpidre Madui mahutta mahang hairakhi madu oirabadi aihaki su fakir baba do hang ama hanglau aigi ponchida jiba kaya hatuna charakle adubu ngasi phawbada puk thanba haibadu khanglaktre kari saraga puk thanba naigadage haibadu hanglau wafam asi yanaruduna nukhrabi macha samnada lituna nathorakle mahangna jangal adol langthoktuna khardang chalakpadadi numitta tasilaklami maram asina pumam mamdringaida ahing ado thupam thirakpada khunggangina ahobo yumdompok amada changlaga haijarubada yumdompok adudi laibak thibadi nukhrabi mama macha khakta leiba oirambadagi nupa pakhang amana ahing yairaki haiba aduda yaraktre phaijawna mahaki khongchatki matangda tahanbadagidi makhoigisu khangningba amal lei Madudi makhoigi hingol ado mana masing mahi marong thabada mahi marong pandringai lamakhang hekta kangduna mangi madugi maram hangla u haibadagi ahing ado yumdompok aduda yerekpa yanare phaijaw imung adugi phungphung saba chak enjang chaba phangduna ahing ado nungaina leitana pothakhare phaijaw nongan baga mahaki khongchat ado mok haurakle khung ado thadok lamduna singya tamyagi lambi da sangna chatlaba matungda amuk anauba achoba khul ama mahakna thengnare hariba khul ase akoibada lanban khaba akaknaba thongsing phauduna khun asida changlakpa amasung thokhiba matamda thongakpagi ayaba lowba tangai fadaba iram khonglam lambi sarak fajana sem saba lu nanba khungang ama oiramni aduga mahakna masi masu khanglai madudi khunjaw asi ningthau pali hairiba mahakna thungloba matam asida khungi ningthau ado yamna phamtana naduna leiba matam oirammi mahakna lamboiba fakir babagi manakta chatlibani haiba se ningthaugi angam athau singi manakong yaukhiduna ningthaugi maikaidagi yathang amasu taw tharaklammi madudi mahakna haibadi ningthau mahakna leikhidraba matungda kanana ningthau oibada khul asigi khwaidagi fagadage maramdi mahaki macha masu machin manaw naknaba mari amata leiramde hari wafam ase khangnanaba phaijawda sindaraklammi hairiba ningthau panba khunjaw ase yaipakhul haina maming chatlami phaijawna yaipakhul thadok lamduna fakir babagi maiki panglakle
ꯐꯀꯤꯔ ꯕꯕꯥꯒꯤ ꯃꯨꯀꯥꯝ ꯑꯗꯨꯗꯤ ꯆꯤꯡꯅꯨꯡꯒꯤ ꯂꯣꯛꯌꯥ ꯑꯃꯗ ꯅꯥꯏꯇꯣꯝ ꯂꯥꯏꯅꯤꯡꯐꯝ ꯑꯣꯏꯅ ꯂꯩꯕ ꯃꯤꯑꯣꯏꯕ ꯁꯃꯥꯖꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯐꯩꯖꯥꯎ ꯐꯀꯤꯔ ꯕꯕꯥꯒ ꯍꯦꯛ ꯎꯅꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯐꯪꯅꯅꯕ ꯇꯞꯊꯗꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯁꯤꯡ ꯑꯗꯣ ꯃꯇꯤꯛ ꯆꯥꯅ ꯍꯦꯛ ꯐꯪꯕꯒ ꯃꯍꯥꯛꯅ ꯑꯃꯨꯛ ꯐꯀꯤꯔ ꯕꯕꯥꯕꯨ ꯍꯥꯏꯕꯗꯤ ꯃꯨꯀꯥꯝ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯂꯝꯕꯤꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯌꯥꯏꯐ-ꯈꯨꯜ ꯌꯧꯔꯛꯄꯗ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧ ꯂꯩꯈꯤꯗꯕꯒꯤ ꯑꯋꯥꯕꯒꯤ ꯏꯄꯥꯛꯇ ꯂꯨꯞꯇꯨꯅ ꯂꯩꯔꯝꯕꯗꯣ ꯐꯩꯖꯥꯎꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯅꯥꯅ ꯅꯤꯡꯊꯧ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯈꯨꯜ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯟꯅ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯄ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗ꯭ꯔꯤꯕ ꯑꯃꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯧ ꯍꯥꯏꯕ ꯑꯁꯤ ꯇꯥꯕꯗ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜꯁꯤꯡꯅ ꯈꯨꯜꯗ ꯆꯪꯂꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯟꯕ ꯃꯤꯁꯛ ꯊꯤꯔꯛꯄꯗ ꯐꯩꯖꯥꯎ ꯃꯁꯥꯃꯛ ꯑꯣꯏꯔꯝꯃꯤ꯫ ꯈꯨꯜ ꯄꯨꯝꯕꯒꯤ ꯑꯋꯥꯕ ꯀꯣꯛꯊꯣꯡ ꯑꯃꯠꯇ ꯄꯨꯍꯜꯂꯣꯏ ꯍꯥꯏꯅ ꯐꯀꯤꯔ ꯕꯕꯥꯒꯤ ꯋꯥꯐꯝꯗ ꯑꯆꯦꯠꯄ ꯊꯥꯖꯕ ꯊꯝꯈ꯭ꯔꯕ ꯈꯨꯟꯒꯤ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜꯁꯤꯡ ꯑꯗꯨꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯔꯕꯁꯨ ꯐꯩꯖꯥꯎꯅ ꯏꯁꯥꯅ ꯏꯁꯥꯒꯤ ꯏꯈꯣꯡꯅ ꯐꯥꯎꯕ ꯂꯦꯞꯆꯕ ꯉꯝꯖꯗ꯭ꯔꯕ ꯑꯩꯉꯣꯟꯗ ꯀꯗꯥꯏꯗꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯍꯥꯏꯗꯨꯅ ꯐꯠ ꯀꯟꯊꯣꯛꯂꯝꯂꯒ ꯐꯅ ꯀꯟꯅ ꯍꯥꯏꯖꯕꯗꯣ ꯌꯥꯕꯤꯗꯅ ꯌꯥꯏꯐ-ꯈꯨꯜ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯐꯩꯖꯥꯎꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥꯒꯤ ꯃꯅꯥꯛ ꯌꯧꯕꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯅꯈꯣꯏꯒꯤ ꯍꯤꯡꯒꯣꯜ ꯑꯁꯤꯗ ꯂꯩꯔꯣꯜ ꯑꯃꯈꯛꯇꯪꯒꯤ ꯃꯈꯥꯗ ꯁꯅꯥꯒꯤ ꯈꯅꯤ ꯂꯩꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯌꯦꯟꯖꯥꯡ ꯅꯥꯄꯤ ꯃꯍꯩ ꯆꯥꯗ꯭ꯔꯤꯉꯩꯗ ꯀꯪꯕꯅꯤ, ꯍꯩꯍꯧꯋꯤ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯇꯞꯊꯕꯗ ꯂꯩꯇꯅ ꯍꯤꯡꯒꯣꯜ ꯇꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯍꯥꯏꯒꯨꯝꯂꯗꯅ ꯏꯇꯧ ꯇꯧꯊꯗꯅ ꯍꯥꯏꯕꯗꯤ ꯑꯄꯥꯕ ꯂꯩꯔꯣꯜ ꯑꯃꯒꯤ ꯃꯈꯥꯗ ꯁꯅꯥ ꯑꯍꯤꯡꯕꯒꯤ ꯈꯅꯤ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯤꯄꯥꯏ ꯆꯥꯎꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯐꯩꯖꯥꯎꯗ ꯋꯥꯐꯝ ꯑꯁꯦ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯄꯤꯒꯅꯨ, ꯏꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯁꯦ ꯅꯤꯀꯥ ꯀꯠꯆꯔꯒꯦ, ꯑꯩꯈꯣꯏ ꯁꯅꯥꯒꯤ ꯈꯅꯤ ꯑꯁꯤ ꯂꯧꯊꯣꯛꯂꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯐꯩꯖꯥꯎ ꯑꯗꯨꯗꯤ ꯁꯅꯥꯁꯤꯡ ꯑꯗꯣ ꯀꯔꯤꯃꯇ ꯑꯄꯥꯝꯕ ꯃꯤꯍꯧꯕ ꯄꯣꯛꯇꯕ ꯃꯈꯩ ꯍꯥꯏꯔꯛꯈꯤ꯫ ꯅꯠꯇꯦ, ꯐꯀꯤꯔ ꯕꯕꯥꯅ ꯑꯩꯍꯥꯛꯀꯤꯁꯨ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯍꯧꯋꯤ꯫ ꯋꯥꯍꯩ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯃꯥ ꯃꯆꯥꯅ ꯐꯅ ꯌꯥꯝꯅ ꯍꯥꯏꯖꯔꯕꯁꯨ ꯊꯦꯝꯂꯕꯁꯨ ꯀꯔꯤꯃꯇ ꯇꯥꯕ ꯂꯩꯇꯅ ꯐꯩꯖꯥꯎ ꯄꯟꯊꯔꯝꯗ꯭ꯔꯦ꯫ ꯌꯨꯝꯗꯣꯡꯄꯣꯛ ꯑꯗꯣ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯔꯣꯏꯕꯗ ꯖꯪꯒꯜꯒꯤ ꯁꯔꯨꯛ ꯌꯧꯁꯤꯜꯂꯛꯄꯗ ꯈꯜꯂꯛꯈꯤ, ꯏꯇꯥꯎ ꯀꯩꯖꯥꯎ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯕ? ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤꯇꯪꯒ ꯇꯝꯂꯝꯂꯕꯗꯤ ꯑꯩ ꯋꯥꯏ ꯁꯪꯅ ꯏꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯖꯈ꯭ꯔꯒꯦ, ꯏꯃꯥꯒ ꯎꯅꯖꯔꯨꯔꯒꯦ꯫ ꯖꯪꯒꯜꯒꯤ ꯃꯌꯥꯏ ꯆꯕꯨꯛ ꯌꯧꯁꯤꯜꯂꯛꯄꯗ ꯃꯈꯣꯏꯅ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯀꯩꯖꯥꯎ ꯑꯗꯨꯁꯨ ꯐꯩꯖꯥꯎꯕꯨ ꯍꯜꯂꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯀꯩꯖꯥꯎ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯉꯝꯗꯅ ꯍꯪꯂꯕꯗ ꯐꯩꯖꯥꯎꯅ ꯌꯥꯝꯅ ꯇꯞꯅ ꯏꯪꯅ ꯃꯁꯥꯒꯤ ꯃꯥꯏꯊꯣꯡꯗꯒꯤ ꯂꯋꯥꯏꯗꯒꯤ ꯍꯨꯃꯥꯡ ꯇꯩꯊꯣꯛꯅ ꯍꯥꯏꯔꯛꯈꯤ, ꯏꯇꯥꯎꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯋꯥꯅꯤꯗ꯫ ꯏꯇꯥꯎꯒꯤ ꯃꯤꯠꯌꯦꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕ ꯇꯥꯏꯕꯪ ꯃꯤ ꯑꯗꯣ ꯍꯦꯛ ꯆꯥꯔꯕ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯏꯇꯥꯎꯒꯤ ꯄꯨꯛ ꯊꯟꯒꯅꯤ ꯍꯥꯏꯍꯧꯋꯤ꯫ ꯀꯩꯖꯥꯎꯅ ꯈꯨꯝꯂꯛꯏ, ꯀꯔꯤ ꯋꯥꯅꯣ ꯏꯇꯥꯎ? ꯀꯩꯅ ꯃꯤ ꯃꯔꯛꯇ ꯑꯄꯪꯕ ꯀꯅꯥꯅꯣ ꯊꯤꯕ ꯀꯗꯥꯏꯗꯒꯤ ꯂꯥꯏꯔꯒꯗꯒꯦ? ꯀꯩꯖꯥꯎ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯐꯩꯖꯥꯎ ꯑꯗꯣ ꯏꯇꯞ ꯇꯞꯇꯅ ꯍꯥꯟꯅꯒꯨꯝꯅ ꯍꯨꯃꯥꯡ ꯇꯩꯊꯣꯛꯅ ꯍꯥꯏꯔꯛꯏ, ꯍꯣꯏꯅꯦ, ꯃꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯏꯇꯥꯎ꯫ ꯀꯩꯖꯥꯎꯅ ꯈꯜꯂꯛꯏ, ꯃꯍꯥꯛꯀꯤ ꯈꯣꯡꯆꯠꯀꯤ ꯍꯥꯏꯕꯗꯤ ꯐꯩꯖꯥꯎꯒꯤ ꯈꯣꯡꯆꯠꯀꯤ ꯋꯥꯔꯤꯗꯨꯝ ꯇꯥꯊꯣꯛꯀꯦ, ꯃꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕꯒꯤ ꯂꯪꯂꯥ ꯂꯪꯖꯤꯡ ꯐꯪꯕꯁꯨ ꯀꯅꯥꯅ ꯈꯪꯕ꯫ ꯀꯩꯖꯥꯎꯅ ꯐꯩꯖꯥꯎꯒꯤ ꯈꯣꯡꯆꯠꯀꯤ ꯃꯄꯥꯎ ꯇꯝꯅꯅꯕ ꯍꯥꯏꯔꯛꯂꯕꯗ ꯐꯩꯖꯥꯎꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯑꯩꯒꯤ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯗꯤ ꯀꯥꯎꯉꯝꯗꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤꯗ꯫ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯐꯩꯖꯥꯎꯅ ꯌꯥꯏꯐ-ꯈꯨꯜꯗ ꯃꯍꯥꯛꯄꯨ ꯅꯤꯡꯊꯧ ꯑꯣꯏꯅꯅꯕ ꯍꯥꯏꯍꯧꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥꯒꯤ ꯁꯅꯥꯒꯤ ꯈꯅꯤꯅ ꯊꯜꯂꯕ ꯍꯤꯡꯒꯣꯜꯒꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖꯒꯦ ꯍꯟꯈ꯭ꯔꯅꯨ ꯍꯥꯏꯍꯧꯕꯒꯤ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤꯁꯤꯡ, ꯃꯈꯣꯏꯅ ꯀꯟꯅ ꯈꯥꯝꯍꯧꯕꯅꯆꯤꯡꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯆꯤꯠꯊꯗꯅ ꯂꯤꯔꯗꯨꯅ ꯑꯔꯣꯏꯕꯗ ꯍꯥꯏꯔꯛꯏ, ꯑꯗꯨꯕꯨ ꯑꯩꯒꯤꯁꯨ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯥꯛꯀꯅꯤ, ꯃꯗꯨ ꯅꯥꯟꯊꯣꯛꯍꯟꯒꯅꯨ ꯍꯥꯏꯅ ꯐꯀꯤꯔ ꯕꯕꯥꯅ ꯍꯥꯏꯍꯧꯋꯤ꯫ ꯋꯥꯐꯝ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯔꯗꯨꯅ ꯄꯟꯊꯕ ꯂꯩꯇꯅ ꯂꯥꯛꯂꯦ꯫ ꯐꯩꯖꯥꯎꯒꯤ ꯋꯥꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯀꯩꯖꯥꯎ ꯑꯗꯣ ꯉꯛꯂꯞ ꯍꯦꯛ ꯇꯧꯏ꯫ ꯐꯩꯖꯥꯎꯗ ꯆꯤꯡꯅ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ, ꯈꯜꯂꯛꯏ, ꯃꯁꯥꯒꯤ ꯃꯥꯡꯗ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯕ ꯍꯟꯅ ꯂꯥꯛꯂꯕ ꯐꯥꯎꯕꯗ ꯑꯩꯒꯤꯁꯨ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯊꯥꯗꯣꯛꯂꯝꯂꯤꯕ ꯃꯤ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯄꯪꯕ ꯃꯤ ꯀꯅꯥ ꯂꯩꯔꯝꯈꯤꯒꯗꯒꯦ? ꯃꯁꯤ ꯆꯥꯔꯒ ꯑꯩ ꯁꯣꯏꯗꯅ ꯄꯨꯛ ꯊꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ꯫ ꯀꯩꯖꯥꯎ ꯑꯗꯣ ꯋꯥꯈꯜ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯄꯟꯊꯔꯝꯗ꯭ꯔꯦ꯫ ꯐꯟ ꯆꯣꯡꯁꯤꯟꯗꯨꯅ ꯐꯩꯖꯥꯎꯒꯤ ꯉꯛꯊꯤꯗ ꯆꯞꯇꯨꯅ ꯂꯥꯛꯇꯨꯅ ꯍꯥꯏꯈ꯭ꯔꯦ, ꯇꯥꯏꯕꯪ ꯃꯄꯨꯅ ꯃꯤꯑꯣꯏꯕꯗ ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯒꯤ ꯉꯝꯈꯩꯗꯕ ꯄꯣꯛꯀꯩ ꯄꯤꯕꯤꯔꯕꯁꯨ ꯃꯗꯨꯕꯨ ꯁꯤꯖꯤꯟꯅꯅꯕꯒꯤ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯃꯁꯥꯅ ꯐꯤꯔꯦꯞ ꯂꯦꯞꯆꯕ ꯉꯝꯖꯗ꯭ꯔꯕꯗꯤ
ꯃꯁꯥꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯗꯣꯡꯆꯥꯕ ꯃꯥꯡꯕꯇ ꯅꯠꯇꯅ ꯃꯊ꯭ꯋꯥꯏ ꯐꯥꯎꯕ ꯃꯥꯡꯕ ꯌꯥꯏ꯫ ꯑꯁꯤꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯄꯪꯕꯅ ꯖꯅꯠ ꯀꯥꯗꯦ ꯍꯥꯏꯕ ꯃꯃꯜ ꯌꯥꯝꯂꯕ ꯄꯥꯎꯔꯧ ꯑꯁꯤ ꯊꯝꯕꯤꯔꯝꯕꯅꯤ꯫